Akasvani Imphal, Chitrabhanu Chitrabhanu na pau pazari, ahanpada maruiba pau. Kendra gi Ayush Mantri Servanendu Sonawana, Lemphal gi Indian Medical Association gi hold hausi pangtupa healthcare practice term amada charuk yari. Manipur hoki bachol asida COVID-19 positive abigi chang hantaraktu nangarang chada ani dasmik sinode leiki. Lebas da COVID vaccine kapagi chawna mai pakpa amo inangarang COVID vaccine dose koti amahena kapangamki. Amashung Pradhan Mantri hairi hoki bachahi mga asida kendra na Uttarakhanda chakot tarangi project ya pakat pangamle. Lebas da COVID vaccine dose ko ti cham yang kay yong na kap na nabuhon na ringay cherik asida anoba corona variant sing sandorek le haribasina amuksu nung nang bapuhalle. Piba masida ekoy na tabi riba miyam da hegya ba makay atuba matam da vaccine dose na kapto pinaba amasung atupa miyoy sing vaccine kapada mateng pang binaba apil tokjari. Laisit asida gingaktok na ba achamba tong ahum asi inbiyu, face mask upiyu, puttaruki, social distancing tambiyu, maimit amadi kutsa seng na hamdok biyu. COVID-19 ga malili na ba ipaw sing idama National Helpline number singna 01123978046 amasung 1075 ta aduga Manipur Helpline number na 0385241166 amasung 1800345318 ta phone tawbiyu. Hauzik mapungoy ba pau Kendra Shipping and Waterways amasung Ayush Mantri Servanendu Sonawal, Lemphal gi Indian Medical Association gi holda huzi pangthokliba presentation of phytopharmaceutical mission to promote the documentation, scientific validation and evaluation of traditional healthcare practices of Northeast Highway Hiram da Saru Yari. Madugi Tungda Sri Sonawana Imphal gi Konjeng Lekai Leba Ayush Hospital da pangthokadaba thorum ama da Saru Yagani. Nominini Kongchata Sri Sonawala ngarang Imphal da thunglagibani. Sri Sonawala ngarang Imphal da hek thunglabaga Loktak Pat chatuna Loktak Pat ki hauzi oriba Pibam Singh Yengshin Ki Magi Yengshin Conchet Aduda Sri Sonawal Hai Loktak Patpu Lam Koiba Miyangi Puning Jampam Amo Henaba Sangapada Kendra Sarkar gi Makaidigi PBA ba Mating Pigani Loktak Development Authority na sindunangang pangtukiba mahapu opagi thorom da wangang bada Sri Sonawal Hai Loktak Pat asi Asia gi manung da khwaidigi fajarba pat am oibana mashibu sangkat nanaba Kendra amasung Raja Sarkar anina akan bathabak paket kani hauki bachahi terelom asida Pradhan Mantri Narendra Modi na awamong problem damu chakon hanaba honabada akan mamiyang changduna lakli Hauki bachayol asida Manipur da nomada COVID-19 positive oibigi chang yam na hanthare ngarang miyoy kuntra matoy nong na positive oikipikalunan na positive oibigi chang chada ani dasmik sinoni Raisi gi haksal dibang na ngarang numidawaram thopa cherol amadahai Manipur da hauki bapung kumida puna sample lising ama changa humputaru test tawigi manung da miyoy kuntra matoy nong na COVID-19 positive oiki miyoy ama lekide masi taraga raisi asiki oina lekida ba apun mamasing lising ama chama parmar fumato shukre hariba matamasta COVID na naba miyoy kuntra mari nava faduna discharge tawki Luna Nava Farapagi Changchada Marfudrani Pandasmik Ama Hum Yore, Hauzik Active Case Chum Humpunito Lady. Meghalaya Sarkar na ingso lisang ani kunganitoy faabumang da raja asigi mimanadar singitamagta Universal ID and Disability Card na nabatawrang tawri. Lisang ni taramatoy gi census ki matung ina raja atu da puna mimanadar pa miyo lisang ni pumari chuhum tratra laibagi manungda haujuk pabuda miyo lisang kulhumdoy chani ni pumapanda UDID card sing pikre. Haujuk pabuda Meghalaya Sarkar na UDID Project Makada Chada Humpu Dasmik Mapan Taruki Chang da Mimanadra Singbu register Tobugaluna Namakoida UDID gi card pibagi Kongzangasi Mapung Pana Changsili. EVM amadi VVPAT sinabagi matang da sakang laba jati amasong raja take rasniti do singim hutsing da training program amangarang lamfel pataleba CEO office ta pangtokre maduda INC BJP NCP NPF LJP gi musing saruk yaki amarom da Imphal West Lagi Vidhan Sabha Kendra tarahumdegi section officer amadi section police officer singda EVM amadi VVPAT ki matang da nintina bahap tahanabagi thorum amangarang sangai progleba Giving Tree Resort ta pangtokhi tabiriba pawsi Akasvani Imphal legini
Leibasida COVID vaccine kapagi chawna mai pakpa amu oina ngarang COVID vaccine dose koti ama hena kapa ngamki. Haksel Mantri Mansuk Mandaviana, Twitter the Tagapa Warot Amadahai, Pradhan Mantri Narendra Modi gi Liching Makada Harga Dastak campaign Pangtokuna vaccine kapagi tabakta kumangyang na changsili. Mang hai campaign na si Pangtokuna lebasida hoji COVID-19 vaccine kapagi tabakta anoba pandu ama hangdokle. Mang hai hoji forward COVID vaccine kapagi tabak asida dose koti chama kuntare lak yang manga hena kapangamle. Mantri ne hai hoki bapung kumari da COVID na naba miyo lising nipan chama marfudra naba phaki naba phabagi chang chada marfudra nipan dasmik ahum manga yaure hariba matamasta leba ki oina miyo lising nipan chatu sun ahum nauno COVID-19 positive oiki Marasida Gujarat ki Jamnagar da Raja tugi ahanba COVID-19 ki anoba variant Omicron case ama thengnere sarkar gi paun hai chei marfudran te shuraba miyo asi Zimbabwe diki halakpani Maharashtra jasu COVID ki Omicron case amang ngarang tenakibani MUSC mamang thagi kunmarida Dubai Faroga South Africa gi Cape Town dagi lakhibani Himachal Pradesh sarkar na rajya da COVID-19 vaccine gi anishuba dose chada sama ka pangambaga mari lene ngasi AIMS Bilaspur da mega event ama pangthokani maduda Haksel Mantri Mansuk Mandavia BJP National President JP Nada amadi ate luchimu kya saru yagani Tharmasi da Raja atu da vaccine kapagi thabagda thawa hakchang yauna saru yakeba khangat laba healthcare singsu saru yagani Tharmasi ga mari lenna BJP National President JP Nada nasu M Bilaspur gi OPD su sangagani Pradhan Mantri Narendra Modi hairi hokiba chahi manga sida kendra na Uttarakhand da chakot tarangi project ya paikhatuna chakot lambi da mai onsilakli deradu nangarang pangtopa lupa koti tera nepal longi project kayamrum jatra hunba ama distanga bage tharum da wangang bada Pradhan Mantri hai matanga chunaba infrastructure da lupa koti lakcham hena thadana ba pandang lulena varana mangom da changsili Sri Modi hai kendra amasung raja sarkar anina double engine oiduna Uttarakhand bu chakot anaba honna bada akan mami yang changli Thoramadu da Pradhan Mantri na tonga bacha ko thorangi project tar mathoi pakhat na jatra hunki madug manung de lupa koti lising ni panchahum lom changner saba Delhi Dehradun economic corridor yauri masina Delhi degi Dehradun fawa chatpada hauzi pung taru changli ba asi pung ani makhairom hanthalagani masida Asia gi kwad ki 4 kilometer taran tush sangba wildlife elevated corridor yauri Kendra ki Griha Mantri Amit Shah na Rajasthan ge Jaisalmer da Bharat Pakistan gangkhoi ge hozik oriba security fivum yeng singkre nimin ini ge Rajasthan khongchata ngarang Griha Mantri na Jaisalmer da thungki bani Sri Shah na BSF ki personal singer Rohitas post unaduna makhoi ga ahing lemi nekhi mapam adu danga se yu pangthopa BSF ki yangkai tere suba raising day thoram da Sri Shah su saruk yakhi tungda Raja ki BJP na sin ba tongan ba thoram ani da Sri Shah na saruk ya duna wangangani Russia ge Rashtrapati Vladimir Putin New Delhi da hayang pangthok kodriba kunmathur suba India Russia annual summit da saruk yagani mephamasi yauna bai da Sri Putin hayang New Delhi da thungnaragani Pradhan Mantri Narendra Modi ga punna saruk yagada ba mephamasi da leba anigi mari hena chechin hanbig matang da khanagani mephamasi da lamdam dagi oiba amadi malengu ebe hiram kya da khanane nagani mephamasi da mapanthoram Mantri Dr S Jaishankar amasu Raksha Mantri Rajnath Singh saruk yagani Madhya Pradesh State Election Commissioner Rajya adugi panchayat mikhal gi matam lok thokre tangka hum thongna pangthokadaba mikhal asi January 3 kunipan amasung February 3 tukta pangthokani ahan ba tangka ki civic body mikhal asi da jila mapan da mikhal pangthokani anishuba phase kina jila tareta aduga aroiba phase kina jila kuntra tarukta mikhal pangthokani mirep chepisan bagi matam tha asgi tara humdoi degi horgani mirep chepisan bagi aroiba numina December kunni Bali dang hasi sanagata ba BWF World Tour Final da Vadaki PB Sinduga South Africa gi on saying tenergani ngarang saniki ba semi final da akane Yamagodibo Sinduna maithe ba piduna final changlakibani Loshilakpada COVID-19 ngakthona ba vaccine kapa face mask upa puturuk anan leiba khutsa amadi mai miterutana na thamba haiba achamma thong singa senga na chapina ba amuka na ning singjari aroi ba da maroi ba pa hana Kendra ki Ayush Mantri Sarvanendra Sonawal Lamphel ki Indian Medical Association ki holda hoji pangthopa healthcare practice ki tharum amada saruk yari Manipur da hoki bacheul asida COVID-19 positive obigi chang handartu ngarang chada ani dasmik sinoda leiki lebas da COVID vaccine kapagi chawna mai pakpa amu oina ngarang COVID vaccine dose koti ama hena kapangamki amasung Pradhan Mantri hairi hoki bachehi manga asida kendra na Uttarakhand da chakot tarangi project ya paikhat pangamle Paulo Zere